Wari CHAPHUNA tabirabasingbu taramna ookchari. Ngasi amuk pujarakliba wari asigi maming HENTHOI. Wari asi thadoi waheng bamna ibirakwa wari ni. Wari asi kanagumbi amataga mari lenajadi. Pomnamak wakhana sagatchaba ngaktani. Lobirasi HENTHOI ahanba tangka. Phaja thoibini. Mayamgi phaja henbini. Pomnamakna sonai ngangnai phaja khredako. HENTHOI nungti numit khudingi mamana nungsina sembiba tiffin adu puduna mamana bi aduga school lakminnari. Pungkak chawrokpagi langningba koiningba matamni. Anu amasung HENTHOI makhoi anina school lakpadu ubada mangal amasung mahaki mamanaba mangaga loinana makhoi taruk chibon karigumba khara ngangnari. Mayamna chatnabada khwaidagi tanba mafamni. Bus parking adugi hek manungda imam mamba gali amalei. Hairiba adugi mapadune. Mayamna yamna tallibadu. Hairiba amamba mafam aduda makhal kayagi phatraba thawai khundinari. Chumnagi churup beri thakbadagi hauraga makhal kayagi chinjak charaba miyoi kaya ama amamba adugi khudong chaba lowduna leiribani. Asumna anu amasung HENTHOI galigi manakta leiriba mangal hoina hanagum laknaba karemnaba hauruklami. Mangalna HENTHOI ay unaba lairo nangbudi namana ingon pirani haida aduda nangdi akhoi imungi amang sengbu fawba oheningti haijariba namada insillidu to uko ay nang pamdeko law hairagana namana chapuna lawrage. HENTHOI lukthaduna thanglamba khongthangdu chap lepi aduga hairei. Damanga nang si masagi khara wajabajani ko nangi nachindagi aduguma wa thogle iduna takpadi nang su nangi namadu nang lawi takpani aduk yam chapkhattaba nang si atopa mi ko oiramladi na khajai du khupaksina ondana ikhutchi pena tharamgadabani chapkhattaba sidi thui asi hairaga HENTHOI mangalda matin sisilamlaga anuga school tamna lakle. Mangal somda asawbana masadu thak nikle. Mamitusu imuk ngang sinduna makut kutum chetna ta sinduna HENTHOI da chagadaba makai yengduna lei. Numit humni ki matungni mangal mamanaba singduga gali changpham aduda phamduna churup amamam chingduna noktuna arakpa nupi masa sing laknaduna lei. Mangal su maya ihi hiketuna nupi masa sing laknabaduda yauri. School dugi principal duga HENTHOI gi parents duga su kanna wangangnari. Paikombana karino noina matik chaba pakhum amata piba ngamdrisibo numit nini humni ichanu pidu thiba khangdana leibasida noina sugyamna thoksawa sadrisibo numituma mamana bisinga school chamina kibani school gi threshold da theliba CCTV camera gi footage da su uriba natro makhoi ani na changlakpase sida noina udi khangde haribasi karino attendance da present palamde khangde haibasidi karino masi taba yabo waro. Principal adusu kon kan khalai nangi nasanu piduna kaya matik sabu oibagino nangna wa chawna ngangise nasanu pido mangkre ai khoi su tawbu yaba tawri thiba yaba thiri sidagi henba kai do haibno nasanu pido mangkraga school si thingjalaga haibro mana phane school si da laglaga su present record attendance ta yawdu haibse nasanu piduna class bang tawduna atopada thairamlagadi madugi daita su ai khoina pugadra. Paikomba hen saugalai aduga makha tarai nangi school campus amagi manungda mangkiba isanupi ado nakhoina madugi daita pudana yumda lehoba aikhoina pugadra. Principal na harai puba tabani parents ama oiragadi madugi tawfam thokwa daita launanaba honawo nachanupi mangkibagi su school sida tainaraga school gi ijat mangnanaba honariba karigino. Paikomba khangduna leiba ngamlaktraba male phamlamba chokri adu paiduna Paklang lom da kanna lang silai. Principal su haugalatuna khut thagi tawrai. Manakta lainaramba mayamduna makhoi anibu khamjinnabu honarami. Paikomba amadi sana macha mangkibagi chainana angaubi oirare. Chagani thakani kauduna machabu koithi thiri. Numidang pung 3 taba matam adwaidani. Bus driver aduga conductor aduga makhoi gi matam loiraga mayumda hannanaba gari khampham gali adugi mamangdagi thoglaknaba sem sari. Bus driver aduna
मागी सिट्टुदा फमदुना गारीदु स्टार्ट तौननबा कन्ना होटनरिङै गारीदुगी थोंनाव मपादा नुपी अमा लोना ममित खक्ता थिनकत्तुना येंगलई अहानबा मतमददी बस ड्राइवर अदु उरमदे अदुबो कोन ममाई लेथोरकपा अदुदा मा खंगप्रेक खंगदुना गाड़ी स्टार्ट तौगे तौरंबा अदु खंगहौदना इफिंग फिंगना स्टार्ट तौदुना ब्रेक फाबा नंगदना गाड़ीदु खंगचेन चेनखि मनिंगदा फमदुना लेरंबा बस कंडक्टर अदुसु गाड़ीदुना खंगचेन चेनबा अदुदा मासु खंगकौ कौरई ए याम्बा करिनु तौरिसिबो कैदौरगे ड्राइवरना अच्छा अमता कुमसे करिनु लेरे अमता कुमसे लो अच्छा इपा पाकना कैदौरगे याम्बा करी लेरे कैदौरे हाबनो अच्छा अमसुंग बस ड्राइवर अदु बस अदुदगी हाथु हाथु कुमथरई अदुगा बस ड्राइवर अदुना अच्छा द ओनसिंदुना हाथु हाथु हरई अच्छा सिदा कनानोम लेरे सिदा कैनोम लेरे तु सिगी थोनाव सिदा कनानोम यंगई नुपीसु माले मागी मोंगदो बस ड्राइवर अदुना तोइना ममांगदसु असुमना फागी तौदुना लक्नबा यावख्रे अदुना ड्राइवर अदुना nganglibadu achana ngasisu phagi tawriboi ningduna karisu nachungduna hairei karino matang chade go yamba yare kakalo sanaba tawrse asi hairaga achadu gari du da amuk kakhalai masindasu amuk murum murum soli phagi tawrinena matang chai khangde chadi khangde warakan sida mana gari manungda he kakhatpaga gari dugi mathakta kanagomba amana chatpagi maungda godrong godrong tawri matawduda achadu karino khana mathakta mamai adu thangkatuna ngaihak yengduna lei asomna mana yengluraga mamai du non tharakpada magi mitmang maktada mamai tangkhai maina chaklubagi khara hore nakan nakanduna kare masamdusu lukhangi sarukti mai chakhibagi iho hore segairaba amoipa fi sele makhut masadusu ihingna hingna pumtai teire achagi mamangda adumna leptuna leramba aduda acha khangprek khangduna kanna lauri tung handuna chena na bohona bada acha bus manunggi satpham jaga aduda uprakna uptuna tuseli bus driver adusu acha na lawbudu tarakpadagi hobe hobe bus manungda chenkhalai mana chenkhalake haina hek mamai leithorakpaduda khanghoudana bus tugi mamai tuda nungna thajei tawrak leba matau pumnamak aduda bus driver adu kari tawgani tawfam khangre akaiba mingshel aduda yengna bus driver adu achagi manakta yamna thuna chensilai bus driver aduna acha kaidorage nang se tabro hogolo se kaidorage nang acha pakhatpaga tusinbaduga punsin aduna ngaihakti wanthaduna bus manungduda taduna lei bus driver aduna sitki aduda leiriba ising bottle adu lauraga achagi lawaida gyan laknanaba tapna ising thabiri ngayak asamna leiriba matung acha gyan laktuna tapna sit mathakta phamduna bus driver aduga wari sanari achana hari iyamba karino aina usi ukibadubo tamnari baibadura iyamba ngasisi nahan kaiga manadaba ama tawre ibani kuina mafam sida leithokpa yadre thuna chatnaba tawrasi asumna achana taha hairakpaduda bus driver aduna themjilai mikuptu maktadani acha amasung bus driver aduna bus ki maningda thariba setuda phamlingai dudani bus adu mathanta start haurai aduga kanna ngangba haurai bus driver aduna karino khana non khallaktunu yengbadadi kanasu ude achana hangai kanano tawriba sibo yamba amukta chalo ekoi soidana gari sida khudong thiba tarani achana asumna laurakpasida bus driver adusu mamangda kakhallaktuna start hauriba bus adu amuk muthalei mana start hek muthatpaga mamai hek onthorakpaga start adu amuksu haurai tawriba matawsida kuina mafam sida panthaduna leibadi khudong thiba nanglani khaladuna makhoi ani taha bus adudagi kumtharai potchai pumnamak bus manungdu hundoklamraga
acha amasung bus driver anidu bus tu thadoktuna makhongna yangna thanglakuna mayum yongnana balakle lambi tangkhai muk chalakpa adwaidani ahingi matamga oisilakpaga makhoi ani wabana masadu tap tare gari amatang laklabadi khana bus station ama leiriba adomda ngahyak leptuna leire mikup adudani auto ama amamba marak aduda mathanta thoduna lai ngasai makhaidi kari su tawramdabani adubu kadomdagi pairakpa amubu nongnu khangde khakpa lawba tawraktuna nongdu haithaba horai asumna nongdu kanna tarakpaduda mamangda lakliba okto adu hanna yenglamda auto aduda phat phat chongkale asumna sum tongduna laklaba matungda leirak amada thojili auto driver aduna leirak aduda thojinbaduda chatiba lambidu kadomdanu khanglaktre aduna achana hangai kadomdano thojinbiribasibo somda asamba lambi ka leibra aikhoidi kitang chalaga leiba kaithel macha aduda leijawgadabani achana ngangliba adu sukhum khumlaktabaduda bus driver aduna amuk hanjin hangai tabro kaurisibo lambi sibo kadomdano chaliba lambi sibo makhoi ani changduna kanna kauribadu driver adu khumakpadi lairadana machi phaw lengkhidre magi thafam thokpa adumak thoduna nonglaktuda lobuk lambi adomda thoduna lakle lambi gi nakanda thajin muk wangba I pambi aduna chap leptuna makhoi de yenglibui phawri asum thoduna lakpana mafamdo phanayam lapthorakle khongnang pambi amagi mapada auto du khangkham khami acha amasung bus driver anidu sauningban masatu thak niglei aduga achana auto dagi yamna thuna kumtharaktuna auto driver adugi gala paiduna chingthorai aduga achana yengthoklubadadi mama yaudraba mamit manaton pumnamak soidat khibagi mawongda mamaidu inai mayam taiduna lerami madu ubada acha masadu khangan handораktuna bus driver adubu kauri Iyamba acha kanna kaurakpaduda bus driver adusu auto adudagi kumtharaktuna achagi manakta sensilai mana adumna sensilakpaduda achana munna yengduna leiramliba fibam aduda mana amuk handuna yengbadadi fibam kairaba nupi amana makhoi ani makta munna yengduna leiramlibadu ore mamaidu mamit manaton gyanmen tadre masam aduna mamai kharasu khumri letliba phurit adu mang thangba saruk adudi yamna phibam tadana segaire khudang pambomna chingbasu unsa kuptaba saru oire leiriba phibam aduda acha amasung bus driver makhoi ani adu lepliba khongfam adudagi machi amata lengkidre mangda leplibadu pungkak chawi nupi amagi phibamni makhut tarakliba iyam adu thili tarakliba nongduna asum chamthoklei makhut ki I adu nongduna asum chamthorakpana makhut thangna yankibagi dakpham dusu ubada acha amasung bus driver makhoi anidu amana amada munna yengnaduna leiri ngasai makai makhoida tumin yengduna leiramba amuba thawai adu bus driver adugi hakchangda songsin khiduna bus driver adu makokta kanna paisinduna kanna laurai acha kari taugadabano khangdabana bus driver aduna ona thoina kanna law khongliba adu tuminna taduna akibagi saktamga loinan leiri asumna ngaiak bus driver aduna ona thoina law khonglaba matung mamit anidu imu ngangsilaktuna mamit maya mari sangtoktuna achada khangyeng lai mana asumna yenglakpaduda achadi ipa pakhatuna tung handuna tapna chatpa horai mana asumna tung handuna chatpa horakpasida bus driver adu achada khangchen chensilaktuna makhori adu metuna hatlage matagum leijabi thaduna kanna mele asa sor honba ngamlaktarduna makhongdu phidring kauri bus driver adusu mamittagi I nai kaya chentharaktuna bus driver aduna makhori tu kanna mesin bana asa sor honba ngamlaktre mana tondagi nahi senthaba horakle bus driver adugi akiba saktam amadi asagi siramdagi awaba khangba ngamdabagi matau adu akibagi masakni
asumna bus driver aduna makhori kanna lagatpagi sor honba ngamdraba acha mafam du makta da sire acha hek si kibadagi bus driver adu masa mathanta kanna laujari mafam aduda law khongli ngayak asumna kanna laurba matung masa mathanta masagi mathabak adu segai jaduna mafam aduda sikre asumna ahang bulamhang aduda acha amasung bus driver ani adu sire no ngalakpada adumna misi chadana acha amasung bus driver ani adu sidunu leirambagi pauna nillare khara amana sidiba misi mawong asi tamthiba sa amana hatpani haina sulonai khabarda pauna chingba tongan ba social media singda makhoi ani gi misina nille numit tugi numidang pung tare taba adoidani mangal amasung magi mamanaba prem amadi subhas makhoi ahum karigumba khara thakchin chasiluraga masadu imang mangna gyan men tadana asum lakpana bus station adugi mapa chap chana makhoina tongdun lakiba gari adu khangmut mutkre start hauna naba phanakan honabani adubu upai leite mikup tumaktadani mamangda gari ama ngangduna makhoi tamna thausilakni oirum tawduna mamangda lakiba gari adu makhoi tamna thausilaklibadu makhoi ahum aduna ore lambi duda makhoi ahum natana kana sulaitre premna thaurakliba gari adu khamna naba makhut tingthoktuna amukta khambiyu haina ingit tawi adubu mana khamliba adomda gari du kanna chumdring thausilaktuna manakta kham khami mangal gari du da changsinduna yengbada gari manungduda kana su yaurumdre subasu changsillaktuna yengi mani tasengna makni gari adugi manungda kana su yaurumdre makhoi ahum tingak yengnaduna karino khanduna tuminna leptuna leiringaida premdu tunglomda kanagumba amana khangching chingduna leimaida longna tari sorok mathakta makoktu khangye yeshan kibana premgi makoktagi I kaya ama tarakni lambi nakanda horiba mongsong adugi marakta kanagumba ama kanna chen kibagi mawongda makhol tarai jarak kibani sagi mayaiduna mangal amasung subas karino khana machi lengdana tuminna yengduna lei asumna tuminna leiringaidani ngasai makai start howdaba gari adu start khangau hawraktuna lengba hawrai premna chensenduna start adu amuk muthatuna gari so adu paiduna thoglai ayak tudadi tumin leptuna mathang amuk gari tawrakadagi khanduna leiringai maikai mari maktagi nupi amagi khonjelna kanna lauduna kappagi khonjal tarai